ꯃꯌꯥꯝ ꯌꯨꯝꯗ ꯐꯝꯂꯒ ꯆꯦꯡ ꯆꯥꯛ ꯑꯃꯁꯨꯡ ꯒꯥꯔꯤꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯃꯦꯗꯤꯁꯤꯟꯁꯤꯡꯁꯦ ꯂꯥꯏꯅ ꯐꯪꯉꯤꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯄꯨꯔꯛꯄꯗ ꯑꯋꯥꯕ ꯀꯌꯥ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯊꯦꯡꯅꯔꯒ ꯈꯨꯠꯇ ꯁꯤꯟꯅꯔꯤꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯁꯦꯂꯨꯠꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯁ꯭थिꯇꯤ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯃꯌꯥꯝ ꯃꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯁꯦ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯂꯥꯟꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯃꯌꯥꯝ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯅꯨꯃꯤꯠ ꯀꯌꯥ ꯆꯔꯥ ꯍꯦꯜꯂꯒ ꯂꯝꯕꯤꯗ ꯄꯜꯂꯒ ꯂꯩꯕꯁꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯝꯗ ꯏꯁꯇꯦꯠ ꯃꯦꯗꯤꯌꯥꯅ ꯎꯍꯟꯗꯦꯕꯀꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕꯁꯦꯀꯣ ꯃꯌꯥꯝ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯒꯨꯝꯕ ꯏꯁꯇꯦꯠꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯈꯩꯅ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯄꯥꯟ ꯗꯦꯁꯇꯒꯤ ꯄꯨꯔꯛꯂꯒ ꯆꯥꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯁꯦ ꯑꯅꯤꯈꯛꯇꯅꯦꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔ ꯆꯦꯜꯕ ꯂꯝꯕꯤꯅꯦꯕ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯁꯦ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯅꯦꯕ ꯃꯁꯤ ꯂꯝꯕꯤꯁꯦ ꯕ꯭ꯂꯣꯀꯦꯠ ꯑꯣꯏꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯈꯩꯒ ꯄꯨꯜꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯑꯣꯔꯗꯔ ꯑꯃ ꯄꯤꯈꯤꯕꯀꯣ ꯃꯁꯤꯒꯤ ꯑꯣꯔꯗꯔꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯏꯝꯐꯥꯜ ꯀꯣꯍꯤꯃꯥꯒꯤ ꯕꯁꯁꯤꯁꯨ ꯆꯦꯜꯍꯜꯒꯗꯕꯅꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯄꯤꯔꯕꯁꯨ ꯉꯁꯤꯐꯥꯎ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕꯀꯣ ꯃꯌꯥꯝ ꯕ꯭ꯂꯣꯀꯦꯠꯇꯣ ꯍꯥꯡꯗꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯁꯔꯀꯥꯔꯒ UNCꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯔꯦꯝꯕ ꯃꯤꯇꯤꯡ ꯇꯥꯍꯜꯂꯦꯕꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯡꯗꯦꯕ ꯂꯝꯕꯤꯗ ꯇ꯭ꯔꯛ 100 ꯍꯦꯟꯅ ꯂꯦꯞꯄꯦꯕꯀꯣ ꯃꯊꯪ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯂꯝꯕꯤꯗ ꯂꯦꯞꯂꯤꯕ ꯇ꯭ꯔꯛꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯗ꯭ꯔꯥꯏꯚꯔꯁꯦ ꯍꯥꯏꯋꯥꯏꯗ ꯂꯦꯞꯄꯁꯦ ꯅꯥ ꯊꯛꯅꯕ ꯏꯁꯤꯡ ꯐꯖꯅ ꯐꯪꯕ꯭ꯔꯥ ꯅꯥ ꯆꯥꯅꯤꯡꯉꯥꯏ ꯐꯪꯕ꯭ꯔꯥ ꯅꯥ ꯂꯦꯇ꯭रिꯟ ꯕꯥꯊꯔꯨꯝ ꯐꯪꯕ꯭ꯔꯥ ꯀꯔꯤꯁꯨ ꯐꯪꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯝꯕꯤꯁꯤꯗ ꯅꯨꯃꯤꯠ 15ꯅꯤ 10ꯅꯤ ꯍꯦꯟꯅ ꯂꯦꯞꯇꯅ ꯂꯩꯕꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯈꯪꯉꯦꯕꯀꯣ ꯃꯌꯥम ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯝꯕꯤꯁꯤꯗ ꯒꯦꯠ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯒꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁా ꯈꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯃꯗꯨꯗ ꯍꯦꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯩꯁꯥꯁꯦ ꯄꯤꯗ꯭ꯔꯕ ꯐꯨꯕꯤꯕꯒ ꯆꯩꯕꯤꯕꯒ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯥꯎ ꯃꯨꯟꯖꯜꯂꯦꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯌꯥꯎꯔꯛꯄ ꯄꯣꯠꯁꯦ ꯑꯁꯤꯐꯥꯎ ꯂꯨꯠ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯔꯀꯥरी ꯁꯤꯄꯥꯍꯤ escort ꯇꯧꯔꯒ ꯄꯨꯔꯕꯁꯨ ꯍꯔ ꯃꯇꯝꯗ escort ꯐꯪꯕ ꯅꯠꯇꯦꯕ ꯃꯗꯨꯒꯤ ꯇꯟꯖꯥꯗꯣ ꯌꯦꯡꯂꯒ ꯃꯤꯐꯠꯇꯕꯁꯤꯡꯅ ꯇꯥꯔꯒꯦꯠ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤꯗ ꯐꯠꯇꯕꯁꯦ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯀꯣꯝꯖꯥꯎꯁꯤꯡꯅ ꯒꯥꯔꯤꯒꯤ ꯆꯛꯀꯥꯁꯦ ꯊꯨꯝꯅ ꯆꯪꯉꯦꯕꯀꯣ ꯃꯌꯥꯝ ꯍꯥꯟꯅ ꯅꯨꯃꯤꯠ 6ꯅꯤꯗ ꯌꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯅ ꯆꯪꯈꯠꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯃꯗꯨꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯁꯨ ꯃꯥꯡꯕ ꯄꯩꯁꯥꯁꯨ ꯋꯥꯠꯅ ꯐꯪꯕ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯗ꯭ꯔꯥꯏꯚꯔꯅ ꯊꯋꯥꯏ ꯍꯔꯥꯎꯒꯗ꯭ꯔꯃꯣ ꯗ꯭राꯏꯚꯔ ꯃꯁꯥꯃꯛꯁꯨ ꯋꯥꯕ ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯋꯥꯕ ꯀꯣ ꯃꯌꯥꯝ ꯃꯁꯤꯔ ꯗ꯭राꯏꯚꯔꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅ ꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯗ꯭राꯏꯚꯔꯁꯦ ꯗꯦꯁꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯂꯤꯕꯅꯤ ꯁꯤꯄꯥꯍꯤꯇꯅ ꯗꯦꯁ ꯄꯥꯜꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯁꯤ ꯈꯪꯕꯅ ꯐꯩ ꯃꯁꯤꯒꯤ ꯑꯋꯥꯕ ꯃꯇꯥꯡꯁꯦ ꯁꯔꯀꯥꯔꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯌꯥꯎꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯍꯤꯡꯁꯥ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯝꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯒꯥꯔꯤꯁꯦ ꯊꯧꯔꯗꯅ ꯒꯥꯔꯤ escortꯅ ꯄꯨꯔꯕꯁꯨ ꯂꯝꯕꯤꯁꯦ ꯍꯦꯛ ꯁꯦꯡꯗꯣꯛꯇ꯭ꯔꯤꯐꯥꯎ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯦ ꯑꯁꯃꯥꯟ ꯄꯛꯅ ꯇꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯝꯅꯃꯛꯀꯤ ꯋꯥꯍꯩꯅꯦꯕꯀꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯅ ꯎꯍꯟꯕꯤꯗ꯭ꯔꯕꯁꯨꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯀꯟꯅ ꯇꯧꯑꯣꯕ